अहानबदा मरुब पाउसिंग पिजरी मणिपुर की अपुनबगी सक्तम कायबा यारोय हाइदुना मियोय लिसिंग कयाना थौबालदा शांति की रैली चटख्रे काउंसिल लौबा क्लास 12 के एग्जाम हंचित मे कुनगनिथोइदा हाइदोकलगनी लांजेनरीबा महिरोय लिसिंग मरी हेनबगे टेक्स्ट बुक अमदी यूनिफॉर्म फंगहनबता नतना लेमना मिंग चलहनगनी हाइना एजुकेशन मिनिस्टर बसंत कुमार फोंदोख्रे मोरेदगी लांजेनरखिबा आइडियल गर्ल्स कॉलेज रिलीफ कैंपता अंगांग उनखिबदो ngasi इपानगी थौरम पांगथोख्रे अनीसुबा जून 19 अमा थोकनबा बारटोन तौबिगनो हाइना वाकत निफमदा सरुक यारिबी इमा इदेलसिंगना फोंदोख्रे अमदी इम्फाल ईस्ट अमदी वेस्ट पुंग 10 की कर्फ्यू कोमथोख्रे मयाम खुरुमजरे एलिटेवी पाउ मिडिंग दाबिरिबे सिंगबो सना हेमाम तराम नोकचरे मियाम द मपुंग ओइबा इ पाउ पिजदिगै मांगोइना कोविड-19 का मरी लेनेना लेगाक न पीरिबा एसओपी सिंगाक न चटपिनबा खंगजरे मियाम न मतम पुंबदा मार्क्स सुपीबा खुदसा सेंगना हमतोपीबा अमदे मी अमगा की मरक्ता फिट तरुक लाबना लेबिनबा खंगजरे मसी दसनतना कोविड-19 के वैक्सीन सिंग मतम चाना कापथोकपीदुना लाइचर दसे बोलान थेंगनबदा अदम सु थौदांग लौबियो हाइना एलिटेवी की माइकेदिगे मियाम द पिल तौजरे हौजिक मपुंग ओइबा पाउ मियाम द संदोकना पिजरे Coordinating Committee of Clubs and Mairapaibis of South Eastern Manipur na Nongpok Lalup Maitrabak Thoubal District amasung Thoubal District ki akoibada leiriba organization kaya amasung miyam ga loina nangase Manipur gi saktam thugaibe yaroi kuki militant singa lengaka su chatnariba se handoko Manipur da santi hanjelalu micham miyam gi punsi kallu haiba demand kaya ga loina na santi gi rally ama chatkre मियोय लिसिंग कया सरुक क्यादुना थौबाल हौखा लंपाक्तकी हौरदुना थौबाल बाजार फावरगा डीसी थौबाल अहंथेम सुभाषता इंडिया के प्राइम मिनिस्टर नरेंद्र मोदी दा पीनबगी तमक मेमोरेंडम अमा पिसिनलंबा मतुंग हौखा लंपाक्ता अमुक हन्ना लमथुंगफम ओइकिबा शांतिगी रैली अदुगा मरी लेनेना कोऑर्डिनेटिंग कमिटी ऑफ क्लब्स एंड मैरापाइबीज ऑफ साउथ ईस्टर्न मणिपुर की कन्वेनर एस याइफबना फोंगदोरकपदा चटलिबा शांतिगी खोंगचट असी था असिगी अहुमदा खंगहौदना थोखिबा कांगलुपकी इरांग असिगा मरी लेनेना चटपनी इंडिया के प्राइम मिनिस्टर नरेंद्र मोदी दा कोऑर्डिनेटिंग कमिटी ऑफ क्लब्स एंड मैरापाइबीज ऑफ साउथ ईस्टर्न मणिपुर ना तानलिबा डिमांड 15 हाइबदे मणिपुर की इंटीग्रिटी ngakadabani कुकी सिंग ना तालिबा सेपरेट एडमिनिस्ट्रेशन यारोइदबनी इलीगल इमाइग्रेंट सिंग मसागी मरमदमदा हल्लनखो एनआरसी अथोबा मतमदा इंप्लीमेंटेशन तौ मणिपुर की इंडिजिनियस पीपल बु कन्नबगी तमक मितै कम्युनिटी बु शेड्यूल ट्राइब लिस्ट चनहल्लो मणिपुर की इंडिजिनियस पीपल मसक खंगदोकनबगी तमक आईएलपी की बेस ईयर असि इंग लिसिंग अमगा 1958 ओहेनलो रिलीफ कैंप लेरिबा मितै सिंग अथुबा मतमदा फंगफम थोकपा कंपेंसेशन का लोइनना मसा मसागी हानगी मफमदा लेहन्नबा अथुबदा थौरांग लौखटलु तोंगानबा एडमिनिस्ट्रेशन अमा डिमांड तौरिबा एमएलए तरा डिस्क्वालीफाई तौ अमदि लीगल एक्शन लौखटलु कुकी मिलिटेंट ग्रुप सिंगा गवर्नमेंट का लेरिबा सस्पेंशन ऑफ ऑपरेशन विड्रॉ तौ हजिक लेरिबा डायरेक्टर जनरल ऑफ पुलिस असे कुकी नत्तबा बाइस ओइरोइदबा अमना ओहेनलो मे अहुमदगी कांगलुप इरांग थोखनलक्लिबा म्यांमार बेस्ड मिलिटेंट पीपल डिफेंस फोर्स असे मणिपुरदगी तकथोखो हाईवे प्रोटेक्शन फोर्सेस थमदुना नेशनल हाईवेज प्रोटेक्ट तौ चिंगी लमसिंग द पॉपी प्लांटेशन लेफनबा रिजर्व फॉरेस्ट प्रोटेक्टेड फॉरेस्ट एरिया सिंगबु ngaksen gadabani amadi manipur da leiriba indigenous people sing nungsi chanana leinanaba thaurang paikhatlu haiba waro sing yawba memorandum ama dc thawbal gi khuthang da pisinlam lei अखोई शांति पामी अखोई कनागुंबा कांगलुप अमतगा खनबा पामदे नुंगसी चानन रैबा पामी तौबतबु करिगुंबदा येलौमी सिंगबु खुदोंग थिनबा अमदे पामदबा मराल कया सिनबा होनरक्लबदे मिचम प्रजा तुमिना लैथोकलोय हाइना फोंदोरखी People Defense Force PDF who involved in the 3rd May 2023 incident shall be driven out from the state of Manipur.
trying to protect all the national highways which are frequently disturbed by Kuki militants by deploying highway protection forces in the state of Manipur. Around the Shubla to sack and destroy coffee plantations done by the Kuki militants and the Kuki people in the hill districts of Manipur. Mari Shubla to protect and preserve protected forest areas, historical sacred sites of the state of Manipur. Last point, 15.2, bring an immediate implementable solution for peaceful coexistence and the communal harmony amongst the various communities of indigenous tribes of the state of Manipur. Sini, ako'y na ujik kamjani ba che, ako'y kanagumba, amata ako'y kanarong janing che, aduga ako'y nung chana na laiba, pami kaubudabu, ako'y indigenous people oiba, ako'y da, masida, kudong pinaba, amadi ako'y kikita, marang siba, patang kaya matulungan agadi, misam prajay ko sutumina. Council of Higher Secondary Education Manipur na lauba class 12 ki parikya tha se ki kungani thoi ningthauka numit ki nungthil pung ahum tabada haidoklagani loinana thokliba crisis asina maram oiraga class 10 ki answer paper yengbada ethnic language ke yenggadaba oja sing displace tawbada yaukibana khara thengtharabasu June gi ahanba haptada haidoknaba sem sari loinana Manipur gi mapanda tamgadaba singi oinasu exam haidokpa thengbana maram oiraga khudong chadaba mayok na handanaba ministry da approach tawragani haina Education Minister TH Basanta Kumar na phongdokre Directorate of Information and Public Relations ge conference hold the pangthokiba paugi mifam amada mahakna makata na hai thokliba kanglup ani ke crisis asina maram oiraga tongan ba relief camp ta leidiba maheroi punna lising mariga chatret ka nifutaret asigi chap chaba mafam amasinnaba paliba lengak asigi Chief Minister N Biren gi liching makhada honari Mahairoi sing asina manak nakpada leidiba apamba school sing da tamba yabagi khudong chaba legani loinana hanagi school dati tamningba aduga chathok chasinda khudong chadaba singi oinasu distance learning taunabagi khudong chaba pinaba mathau taba learning material sing pigani thokliba crisis asina maram oiraga school uniform textbook mangkraba singi oinasu uniform notebook amade mathau taba atopa potlam singsu fanghannaba onabada natana mental relaxation fangnaba sports material singsu supply tawgani Mahiroi singbo normal life ta hanjilaknaba counseling kaya pibada natana academic routine kaid handanaba relief camp sing da honari masida anakpada leiba oza amadi intellectual singnasu voluntary oina chongthok pirako Mahiroi singnasu anakpada khudong chakadaba mafamda admission taunabagi damak JEO singi khuthangda education ki director ayiba Gerald Pisin bio haiki volunteer teachers in both department Kuno contact of the name, other housing, vacation or so. I think volunteer teachers since the game. When I have lots vacation or you, can dedicate to you, to his heart to sing interest, like a talk for your view and the request of the high end the material people within 2-3 days. The structure of the coaching type class, the whole normal life, the port number, and the minor education department. They want to say, once class 9 is about once class 11 chapter rule matungati yadane adu bohantaki because of certain hantaki laiba people system marga one time we exigency we hantaki we haiba transfer and admission of displaced students we paidagi nakpa school da one apam school da yarima we admission donaba soil singani had me abatamjari securities laiba school sida aduna vacation ni तारीख कंफर्म होती होगी अगर फजना बिल्कुल ना एग्जामिन तो होगा डिस्ट्रिक्ट ऑफिशियल्स इन डिप्टी कमिश्नर्स इन गवर्नमेंट का ताना लगा कोई कर्म है तो उतना स्कूल सेशंस एंड नेक्स्ट सेशंस है तारीख अमल ही ना तो सुपर पोस्टपोन तो होगा डिले तो होगा अरेंजमेंट में से लगा अपने एकेडमिक अपने शेड्यूल से यार मुझे वेकेशन में जितना होगी ना अपने हेल्थ स्कूल हुआ लेकिन मतलब तक ना लेट ना चथा में यानी सिलेबस सोई देना कोई कवर तो होगा one of the things we have done is the education department that we label it na we department officials and osasing we are dedicated ba apaba adumba osasing da lone na we karna commissary hai Irang asina maram oiduna more dagi lanjena duna Imphal East ki akampa ta leidiba relief camp ta leirakpa miron bi nupi ama tek ta kaidana angang unakraba matungda ipan gi thoram relief camp asida adumak pangthokre
Relief came aduta lady angang unaki binupi adugi fibam yengsinba lakiba. Federation of Civil Society Kanglaipa ke Vice President BM Yaimanahai. State asigi oidiba irang asi athubada ingchikpa purakpa pami. Adumoinamak ngai haki oina yasinabagi mahutta tungkoina chatnaba yaba mawongda loisinaba honagadabani. Irang asina maram oiduna lanjenabada yauriba mironbi sing asisu ningthina mari leinaba singna yengsinbigadabani. Yariba makai laingakna thokliba irang asigi haurakfam thidoktuna matam chupagi oina asigumba thodok sing thokhandana ba honabiyo haike. Amna ingna chila nungaina pothaduna leigadaba mama oibi magi nawi ngang ase maphangna rabada bujigi oriba lan chenaba lan ma asidida koina sigumba awaba nangba ma asida anga bagi thobama se si amna nungaitaba thobama mani thobama haija galonana asigumba mayum makai leitraba adugumba lan chenaduna leiriba miyam ase makoibu rehabilitation phanganabai damta masigi leiriba lenga asina ya thuba matamda makoigi damta adi lokhutpa yaba thabaksing thoba lokhutpiduna makoigi mayum sing aduda amuk hanna machenjin sajinjiraga makoigi kunda leita hanaba rehabilitation gi tumanba kogi thabak thongsing paikhatpiyu haibase ai masigi lengakta thamjagalonna asigumaba laiba thuba adi kuki militant singna paikhalaiba thabaksing ase koi tumanba makoigi oiba hidden agenda amaga yaunana koi chatharakpa adugumba yatmi pungi yum kai mai thabagi adugumba thoma chatharakpa se masi akoi maikidagi akoi shanti pami but tawdabu shanti je matung koi na chatnaba yaba shanti leinabagi adugumba solution lama di pami khangudana akoi gi tholakpa thoguk ni haina koi na myamna launaribse masi makoidadi yamna kuina sangna akoi pre plan lama torokanda adugumba chatharakpa lalong amani haijabo lorena masigi lalong asida koi asopal leiriba bai makai leifam leitraba singsibu shanti hanjinbiyo haibasidi akoi miyoiba mona laphom toi adubu shanti hanjinbiyo haibasidaida akoi madugi long term solution lama natana hekta akoi mi yum kai kaidana chinare mi ware har kanda shanti du hekta hanjinbiyo haibdu nataba magi root cause am kan thido kanda karidagi lakribno haibdu madugi root cause thido kanda long term solution lama permanent solution lama adugumba solution lam porknaba. Reserve Bank of India na lupa lising ani gi note miyamda thadokpa thinglagani haina lauthokre adomoinamak hairiba currency note ase legal tender September kontra fauba leikigani miyamna September kontra fauba ki manungda note sing ase ge mahut sindokpa yagani hairi RBI gi pauna hai lupa lising ani gi note sing ase dukan sing amasung bank sing na khudakki miyamda pithokpa lepkadabani miyamna lupa lising ani gi note sing ase makoi ge account deposit tawgadabani natraga note sing adu bank branch sing da atoppa note sing na mahut sindokpa yagani lupa lising ani gi note sing ase bank sing da amukta lupa lising kun fauba mahut onthokpa yagani hairiba thabaga se me kunga humdoi deki chathaba hogani haina RBI na fongdorakli Kumjali Singani ka supna tarama pangi March kuntra ka mathoida note singa se ge value ase lupa crore lakh taruk dasmik taret ahum oirambadage Kumjali Singani ka supna kunga humdage March kuntra ka mathoi faubada lupa crore lakh ahum dasmik taruk ani da hantarake lupa lising ani ke note singa se Kumjali Singani ka supna tara taruk ke November thada laibak ase da chatna bahawkibani loinana lupa chamanga amasung lising amagi note sing legal tender status lauthokraba matungda high riba note asi chatnarakibani currency note asi miyam na transaction da ayamba sizinade miyam gi tangai fadaba sing fangna bahona bada atopa currency note singoina sizinari haina RBI na fongdokli Imphal West amasung East law and order ki fibam phagalakpadage curfew matam ayuk pung manga dagi numidang wairam pung mari fawba komthokre atay atopa district singi su tapna curfew ki matam komthorakli Bishnupur district ki oina su ayuk pung manga dagi mari fawba komthokki Jiribamda ayuk pung manga dagi nungthil pung manga fawba komthokki hairi curfew komthoklingai matam da kaithel amadi dukan sing thong hangnaki miyamna pochai leinabagi damak thomjinaki lambi da gari masing yamna chatpa ukhi Handak May ahumda Torbung Banglada Kuki militant singa nongmaina kapadagi laikhudraba National Wushu player Ithai Damdagi Khoirom Mairabagi Thawai yaudraba hakchang nahan makai Rimski Mirel Sangda Lairakhibado ngasi imung manunggi miyoi singna laururaba matung aroiba mathau mangam pangthokre
Arambai Tengol gi yamlaba thomi kayana mahaki thawai yaudraba hakchang rims ki middle sangdagi mahaki pokna famlamdam ithaidam phauba miyam gi oiba khongchat amaga loinena purake mairaba gi thawai yaudraba hakchang da miyamna leisu katuna ikai khumnabu utke leikhidraba mairaba Arambai Tengol gi achauba thaudang lauramba iraibak iramdam gi damak thawaina pontha pikraba misakni mahakna ningjaramba wakalon sing Arambai Tengol na ngakani haibaga loinena kholau kaya su lauki Kita kuno ba alam ko ni sinaw sino ko pinasi Hojik lamdam masida thokliba irang asi suda leiriba kuki lal hoba singna ohenlakpani BSF ki mamang maktada mioi ama faduna puraga madukan baki mahut yengduna leiba ngami tangka kasi yaura fauba lengak mapuni haina leiriba Chief Minister na tumina leisinliba karikino haina Taret angang khalawai gi former Jila Parisad Ningthauzam Sanahanbi na fongdokre Wafamasi haukiba me taramatoida torbung Banglada leiba masagi yumda phaukhaiba changluba mioi ahum phaduna pukhiba tugi langla langjin ngasi foba puthokpa ngamdana leiriba sigi matangda yaningdaba fongdoktuna tera khongsangbi awang community hall da pangthokhiba miyamgi oiba wakat mifam amada fongdokhibani mahakna makhata na fongdokhibada kanagumba micham amana wafam khara fongdokpa matamdadi case ama pansinduna khudakta phaba ngami Haukiba me taramatoida fa kiba mioi ahumge langla langjin karigi ngasi fauba puthokpa ngamdribano tarani thoirak suba assembly da kuki ga langaka inakiba yana che ngasi fauba miyamda fongdokpa leitre maramasina hoje koiriba irang asi oihenlakli bra haibagi chingnaba lei haiba wafam fongdokki ngasi Manipur da leiriba enbiren sembu hujik tumina leithokpirise kari maramgi damaktano Aikhoibu siro parja mayamje siro haibiribra karigumba parjana khitang nganguba kandadi karigumba chasa ama pisalaga phaba punba tahole aduga koki singna phongna pairaga migi mayum makai thaba mi phaba punba hatpa matamdadi makhoina haujuk phobok tumina laitho ise sarkar se aikhoi parjan ngakpa ngamdaba oi taragadi makhoiju khudakta pham thadok piu aduga aikhoisu amamamta oina parja mayamgi Akoi thengna jage khulai sinabiu aduga aikoi hujik mangriba angang ahum ase tarik 13 dagini mayum makai su tumnaba thadok pigraba asidai sida makhoina lap phangi SP da DC da memorandum kayama pisan gare hujik phau masidai sida I pau magi langla langjil ama phawa puthokpa ngamte ngasi mangani suba asidai sida karigumba puthokpa ngamdragadi makhan makhage ayamba gari banbau aikoi thingjaragani Aiki ipuroi base ngasi numit tarani sore thaki base ngasi bawok talang alang jin ama bawo khang bangamdri moinu di thiri na hairaga dum dai adu ngasi de koi ipam ga ji da sinari manakta yum mai thar bok ta kan bi mangam da ba biase makoi na una adu bok ta kan bi mangam de ai ipuroi bagi kari irano Yung may pangi tatong pire, sani nga laitabani na paudo kitang launawa na chachaban eh. Una mo na kanbima laite. Di may jani jigay na. Aloy na bay pay maasiga karam na hinga tori ba no? Ay, mari makuha mo ta di tiyo.
Amaromda Thodok asiga mari leinana semkiba JSC ki co-convener Konthojam Ajay Maitena hai Torbung Bangla BSF leidiba mafam adudagi meter chani khakta chatlaga leiba mafam amadagi mioi ahum phakraga ngasi fawba thiba phangdana leiba haibasi leibak asigi oina laibak thiba mani mioi sing asi thinaba haukiba me taramanga da MLA yauna DC da memorandum pisin kiba leire lakliba tha asigi tangkun ga humdoi fawbagi manungda mangkiba mioi ahumgi langla langjun puthokadabani Karigumba wafam sing asi thawoidana leingak na leithoklabadi makal makha kaya gi khongjam kaya changsilagani makha tana leingak ki watabagi matam leitre haiki सरकार की एजेंसी सिंगसिना अकोइना यामना लामना लेबे सुनते अकोइगी लैरिबा जगह सिदगी फाख्रिबा मी असे कमाइना कराइदा लै करी दौरी खोली हाबगी एजेंसी की ओइबा वाफम अमतबो फोंदोकपा ngamdaba असे अकोइ सरकार की अथॉरिटी सिंगसे थबक तौदबा यामना पैरालाइज नतबा पूरा सीबगा चमनरबरा मकोइजे तुममगा लैरबरा हाइबसिगी वाहंग असी अखोइगी जेसी की माइकैदगी हंगजरी लोइना लोइना मसिगुम्बा थवोंग असी सुम तुमदुना लैरगदी अखोइगी मणिपुर सिदंग असी ngahak laitana akhoi gi sidai da di border oibani na dum thoi ngahak laira amma phagre ngahak laira amma phagre hajinga si baw da thoi ngarang ju thoi ngasi baw da su phutoi ngam kan na kalaure ngamdra kan na thawai mange sumaina amana nakana madana phara ga sum akhoi je hat pa hai tare kalaura ga na phaba kalaudra ga na punna simina ba hai tare sumaina sum phara ga kyam koina akhoi je halan gi doino akhoi je kyam koina sumaina phara ga halan bi gi doino sumaina phara ga hat pa gi saru ena akhoi ju hajikti अकोई खांबगी थौना अदु लैसलक्तरे हाइतारे अकोई सरकार की मतम गाइबे याबा गाइरे मी अमबु मांगिबबु नुमित तरानी यामना लापा BSF केम दगी यामना लापना लेबिसु नतबा इवन 200 मीटर्स फाउगी जगादा लैबा मी मांगिबा बौदा मखोइना पुथोकपा ngamdrabasинadi सरकार गा अमोहना वंजन निंगाइ दरकार लैत्रे कोइ तांकुल हुमदोइसबो कोइ मतम थागिनी सिबौ थाबसदा कईगुम सरकार मियंग अमता संगीरप ngamdragadi langla langjin amta puthokpa ngamdragadi JC gi mathakta leiriba tungan tungan organization me am khoi sem saduna leire habase laibak praja miyam punnamak amadi sarkar gi maikaida haizer Hojik lanjen aduna relief camp sing da leiriba mioi sing asigi marakta leiriba tungi yumbiren oiriba inkhatlakliba angang sing gi oina social welfare department na tauba yaba thabak khudingmak paikhat piyo haina phongdokre Wafam asing asi press club ta paumi singa unaba amada ERDO gi general secretary Santa Nahakpam na phongdokhibani Mahangna makha taraduna hojik relief camp ta leiriba angang sing asina uriba hatna sunaba khatna chainaba gi thabak asina maram oiduna makhoina chauraklaba matamda aranba wakhal da chatkigadra haibagi akiba ama leire Infal East, Infal West, Kakching, Thaubal, Jiribam, Bisnupur, Amade, Churachandpur da leiriba relief camp punna chamaga mari futarani thoye sigi manungda Miron bi chamaga yankhai mathoi angang macha chenli bi chamaga supna ahum chahi taruk faubagi manungda leiba angang lising amaga chamriga supna nipan amade chahi taretagi tara nipan faubagi manungda leiba inkhatlakliba angang lising taruk ka supna taramari asigi damak counseling amade makhoi gi oina apikpa angang gi na sanapot aganwadi gi chanaba khara chauraba singina lairik amade makhoi gi tongana laifam ama sinduna irangna angang sengi wakalda asokpa leitana basinbiyo loinana lemhauriba district sengi relief camp amade maduda leiriba mioi masing singa se thidoktuna miyamda khangangadabani haiki society singda adagi kano donation chapiriba chinau singda chana bathangna ba khatana tana inaway gi problem je ka solve to yana ba an ba lega mo yesu khara pihaning mugi wakalon de thamei adu sumain tawdana akoina thamjani je kai na ga na sai gi huji yamna critical over stage sida akoi gi Miron bising adudagi angang poktang aiba nupi oi bising yamna mentally yamna soft oi matam adudagi angang masa akoi gi 0 daina 6 years fog angang masa aduga juvenile oi angang sing sida akoi gi ethnic violence ne na mayamna hujik panari ba potsi gi oi ba impact si moida yam kanna akan ba impact si leitana ba yang koi punna lemina wi wakalon na si su mayam kanna wana minari si marak sida department jing gi oi ba magi counseling gi adagi mental hygiene gi adudagi akoi gi top toan ba अखोई क्या है को सरकार की रिसोर्सिंग इशिंग कांदा असिगुंबा नुवाई तबा पोसे आंग सिंग सिदा लेहौदनबा अदगी प्रेग्नेंट वुमेन सिंग दा अदु अपनबा काइबा वाखन नौरिगे मतम हाइता इ नौरिगे हाइने अखोई मेटेरोंदा अदुगुंबा मैम से लेतनबा स्टेप सिंग से सोशल वेलफेयर लोकपियो अमदि यूथ एंड यूथ अफेयर्स एंड स्पोर्ट्स तसु
ꯃꯈꯣꯏꯒꯤꯗꯒꯤ ꯃꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯁꯥꯟꯅꯄꯣꯠ ꯀꯩꯀꯥ ꯈꯔ ꯄꯤꯕ ꯌꯥꯕꯁꯤꯡꯗꯣ ꯇꯧꯕꯤꯔꯒ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯄꯤꯔꯛꯑꯣ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯀꯅꯥꯗꯒꯤ ꯀꯔꯝꯕ ꯐꯦꯁꯤꯂꯤꯇꯤ ꯄꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯀꯥꯎꯟꯁꯤꯂꯤꯡꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯠ ꯂꯧꯈꯠꯀꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯀꯜꯍꯧꯗ ꯇꯥꯔꯒꯗꯤ ꯑꯅꯗꯔ ꯉꯁꯥꯏꯒꯤ 6,000 + another 1,500 ꯀꯨꯝꯕꯀꯣ 7,000 8,000 ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠ ꯇ꯭ꯔꯦꯛ ꯆꯠꯈꯤꯗꯅ ꯁꯣꯁꯥꯏꯇꯤꯁꯤꯗꯒꯤ ꯇ꯭ꯔꯦꯛ ꯂꯥꯟꯅ ꯆꯠꯈꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯇꯨꯡꯗ ꯃꯣꯏꯒꯤ ꯃꯪꯂꯥꯟ ꯃꯣꯏꯅ ꯑꯐꯕ ꯃꯪꯂꯥꯟ ꯈꯟꯒꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯉꯥꯛꯇ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯁꯤ ꯇꯧꯔꯝꯕꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯈꯜꯂꯝꯕꯅꯤ ꯃꯣꯏꯗꯤ ꯐꯠꯇꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅꯦꯅ ꯆꯠꯈ꯭ꯔꯒꯗꯤ ꯑꯃꯨꯛꯀ ꯗꯤꯁꯏꯟꯇꯤꯒ꯭ꯔꯦꯠ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯃ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ ꯇꯨꯡꯗ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗꯅꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯖꯨ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯤꯖꯣ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ MNF ꯒꯤ ꯑꯍꯜꯁꯤꯡꯅ ꯄꯥꯝꯖꯔꯝꯕ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯥꯏꯖꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯌꯥꯝꯒ ꯎꯅꯕ ꯑꯗꯨꯗ ꯆꯨꯔꯥꯆꯥꯟꯄꯨꯔ SC ꯒꯤ MLA LM ꯈꯥꯎꯇꯦꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯖꯣꯔꯥꯝ ꯒꯚꯔꯟꯃꯦꯟꯠꯅ ꯍꯛꯊꯦꯡꯅꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯦ ꯄꯨꯟꯂꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯆꯤꯟ ꯃꯤꯖꯣꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯂꯧꯖꯒꯗꯕꯅꯤ MNF ꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯑꯁꯥꯝ ꯑꯃꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯕ ꯖꯨ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤ ꯃꯃꯥꯡꯗ ꯚꯥꯔꯠ ꯂꯩꯉꯥꯛꯀ ꯁꯥꯟꯅꯈꯤꯕ ꯄꯤꯁ ꯇꯣꯛꯇꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ Mizo inhabited areas of other states to form one administrative unit was raised by the MNF delegation. It was pointed out to them on behalf of the government of India that Article 3 of the Constitution of India prescribes the procedure in this regard, but that the government cannot make any commitment in this respect. Kuki MLA Tarana lamdam asida tokhai tazarage hairiba asida hojik paliba lengak asina wahi amata haidaba se leibak miyam amade JDU Manipur na yaba ngamloi haina JDU ki spokesperson Dr. Nimai Chanduwang na phongdokre wafam asing ase konung mamangda leiba Janata Dal United ki office ta pangthokiba paumi singa unaba amada phongdokhibani paumi singa unaba da hanagi lamlai AC ki minister Khetri Biren Sagolban AC ki MLA TH Loken amade party AC ki atai makok thomi singsu saruk yakhe Mahakna makha taana phongdokhibada Kanglup ani gi marakta thorakliba irang asi central leader amadi hojik Manipur leingakna thokhanbani Prime Minister Modi amadi Union Minister Amit Shah anina hojik fawba meeting amata changlaktaba si JDU Manipur na yaningdaba phongdokhi amadi Mizoram gi Chief Minister Zoram Thangana Jau Taba area makai punsilaga makhoi gi oiba tokhaiba Greater Mizoram haina talakpa asi mai chaklingai da gi haijinbani Paliba lengak asi thabak amata tauba yadrabra Manipur thugaina ba leiba lengak ni haina maral sirakli area ngai punjal gadabani haina demand tobase Manipur da ngasi mai sai sida mai da gi haijan manen lawi magi statement do very unfortunate and irresponsible haina puina term tawi maramaduna man hairibudo magi statement do Janata Dal United na condemn tawi hojik thoiba Manipur gi issue crisis se Manipur assembly na athubada khanabam thui na lawi maramaduna Janata Dal United na Manipur gi assembly gi special session na athuba matamda kauraga khannabiyu haibase koi demand tawi koi gi MLA tarana administration separate administrative unit ama demand to base koi masi reconsider tawiyu khanthabiyu Manipur kai be yabrate nungsinan leminagadabani koi punna hingminasi amorna reconsider tawiyu aduga hariba demand se hanthokpiyu haitna Janata Dal United na appeal tawjari Leibak asida thokliba irang asi matam chana state amade central government na athubada laksin haudrabade June 19 gi thodokta gi saruk chama hena chawba irang thorakloi hainingai leite haino phongdokre
Wafam asing asi Uripok Ahantem Laikai amade Ningthau Khongjam Laikai gi Meira Paibi anina punna sillaga Uripok Ahantem Community Hall da pangthokkiba wakat mifam da saruk yakibi Hodam Memina phongdokhibani Mahakna makha tana phongdokhibada hojik paliba lainga kasina tumina laisillabadi miyam hauduna chief minister yauna state asigi MLA singi yum fauba akai atoi thorak loi haibangamde Amarom da miyam gi thabak tawbagi mahuta tokai tazarage haiba lauriba kuki MLA tara atuba matam da resign tawgadabani haiki Akwai expert oi bahagadra khara haising bahagadra tara amana Mizoram da chatlaga Mizoram dagi moi shelter lo na ba leirise moi amuhna Manipur da la aroi dabra moi na ada seran turan tauraga khangoi taroi aikoina sida tauri bache aikoi leibak se mache thugaina ba khoi ngamgani Sorasanpur aikoina laugani haina chatli bado tasengki di mamang dabok mangoi dabni Sorasanpur karai dagi kaurami maitai gi ningthau mahara Sorasan singana se tholamba magi maming lauramba tholamba lamma se Manipur gi asengba lamni mingonda gi lobal lam na te masi moina sat ke harabadi yai sat ko moigi aduga lamdi puraga sat pa yaroi at any rate madu sungya yaroi akoi meam lei mo khoi khak sat khraga leihauri ba kuki kharana sat khraga akoi da leihauri ba Manipur da tribe kunthra doi kunthra mari leihauri ba singsi asisi de moigi matung ilaga sat kani ka haibadi moi mamang da pok mang da pana chungani asing ba sa da na sat liba meam do kari su kana roi halak pada ikai na ba moi do mamai kumaga Pirukumaga halake haibra natraga moi adum mapanda exile tawdana laige haibra madugi pire mamalobana pai Manipur government asisu aikoi da lairiba member khara leihoriba sina kari tawri laikai dagi khomaga natraga masagi lanaina wariba yum maisa e hariba praza singtu daida sieng yelini pi yelini baltin yelini moibo akoina assembly tana thagal idubu baltin ye nabra pi ye nabra awaba anaba du yenga daw di laikai club aikoi praza mayam lai aikoi myam na satana yengi moi gi duty masak khangda bado duty masak khangda basing da chu khoi na para matam di badi chummi hauji si kari ino habada moi na tawgada ba mathau tawde Imphal area sita moi hairu daga khoi na hairu daga na army gi platoon sukpore e battalion sukpore e haini adugi mayam se irang sulai taba Imphal area sida koichat lali se thau tang ba matam cheng chak na maman asuk yam na yora ba matam sida moi di kai dai charige Hause koi riba irang asida suda lairiba kuki lal hoba singna yausilappa bo yaning da ba phongdok tunanga se purei romba laikai new check on the wakat mi fama fam krei wakat mi fama do purei romba laikai maira pai bi amadi purei romba youth club ani na punna sinduna pangthokibani Wakat mi famadu da tongan ba warol iba placard kaya sizin na batana kolaw kaya sulawki. Wakat mi famadu da sarukya kibi purei romba laikai maira paibigi secretary irungbam aruna amade maibam memcha na phongdorakpada Imphal manung dadi irang ingthare adobo chingatai na ba maitai kunsing dadi irang leptri mahak na makha taraduna hai state government amadi central government na irang asi athubada ingthaba purakpa ngamdrabadi Manipur da leiriba maitai ima mayam na irang asi nemthana na ba honaragani haina haiki Wakat mi famadu da placard amadi slogan kaya sulawki. Amasung a central government de kari no ba tawbidi base. Nukti gi crisis situ e mapan da ha Imphal manung da di passport e phare ko sha da passport e. Adu pa haji ko chatha ba mafam myam da tawri si bu kari no ha ba. Chung continue tawge ha bra loishalage ha bra nataga khoi myam hauraga lan taro ha bra central government na kai haidi haji state ki na kai hari plus MLA myam kai dawri ge hoji bo so am sanga ba numi bo tumin le ris bo kai daw hai ba na nupi myam che chong thoga lan thokpa hawro hai bra akhoi na pham ba se lobi roi akhoi demand se ta roi hai raga di akhoi lan thok ja rage mu cha ya ba pi ro akhoi thu age Manipur da hojik thokli ba kanglup ki irang na maram oiraga changjafam loduna leiriba relief camp singi khudong chana bagi damak Bisnupur district ki oina ngarang grievances cell hangdokraba matung ngasi maut minister amadi BJP Manipur ki president A Sarda Devina mafa maduda laktuna relief camp ta leiriba myoi singa haktheng na unaduna yengsilamki yengsin khongcheda da maut minister Y camp chana lupa lak ama grievances cell da mateng tauramki amade BJP Manipur president Sarda Devina Firol Singsu mateng tauramki
Yengsin Khongchred aduda Thanga SC ge MLA Tongbram Robindro, Kumbi SC ge MLA S Premchandra, BJP Manipur ge Vice President CH Chidananda su saruk yaki. Thasege ahumda thokiba kanglopani gi irang asida leibak miyam ge thabak thoram singda saruk yaba oina Imphal More Driver Union ki makhada leiriba passenger amadi pochai puba gari sing mathau leplabasu narol da kanagumba kharana thabak tawriba si khudakta lepiu haina Imphal More Driver Union gi audit thonawzam khedazitna ngase Manipur Press Club ta pangthokpa paugi mifam amada fongdokre Mahak na makataraduna hai irang asida driver sing asok apan yaudana bahaiduna union asina check sing thorang lokhat poina thabak thoram sing asi lepani adobu kanagumba kharana lona thabak adumak tawduna leibagi pau fongbasi yamna laibak thibani maram asina lona tawriba sing khudaktagi lepkadabani maduna tabataragade union asina lokhatlakpa thabakta masa masana daita pugadabani amaromda driver sing asina tawriba thabak asina imung manung punaribani kuina thabak leplabadi yamna khudong thiningai oiba maramna sarkar asina mityeng changbiraga ihawasi athubada loishinbiu praja miyamna thazaba amaga loinena chahi manga gi hak sinaruba sarkar asina tumina leishinba si apenbo oide loinena kuki singna tawriba thawong asisu akanba mongda condemn tawi amadi lengak sasan yauriba MLA kharana fongna leibak thugaina bo hodariba si mari leinaba singna action lokhatpiu haike Aini ngobudi mayam leigre government side ta khuna sahi manga ge khoi right sinaruba khoi lamdam ase phajana ngakpi sembigadra khoi gi awana taraba sinda phajana section thawang lobby dana khoi gi any problem khodi makta solve tagodra aiga hojik government ge tumina lebase masi maso ai nuaite khoi gi side ge aduga ai kukrit singna khoi masagi agitation masagi karigumba phongtok senabagi agitation ama chapa khongthang nate hojik kukri singna chathar gi bal aikogi makogi thabuk thoram singse aikogi side tagi su aikogi union gi side tagi su fully akoi condemn tawi aduga ma kha ta basu suba thabuk thoram aikogi nungai taba manipur kai ba sumus to honingde aduga aikoi lengak sason pai ni haina thola laga aikogi lengak sason na yawi ba adun lab lusing ba singna yam chauna yam phona aikogi manipur kai na bagi da makta singera kwa aikogi khomthang asisu अखोई मणिपुर एनी इंडिया अचौ अचौब लोगी अचौ एजेंसी सिंगना मथक्ता थबक पाहेन एक्शन लौखलहनी साइड थमी टेंशन पाउगी मरक्थ नाटेन ब्रेक अमलौमिनसे Babina Diagnostics Manipur da ihan hanba oina ingsok lising amaga chamapal marifuhumdoi da linkhatki Masina awang nongpok Bharat da yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana hona jaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kaya gi mateng pangjaba si sakhang biduna awang nongpok ta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analysis Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Break ki matungda mayamu taram nokchari makhataba pausing mu pizare
Amaromda Liwa Pukri Achoba Mapal the Sulamda Madongi Miyamna Wakat Mifam Chataki. Wakat Mifam Maduda Saruk Yarambi Liwa Pukri Achoba Mapal, Maira Pai Secretary Lasham, Inakun Bina Fondo Kibada, Irang Laita Bamapam the Security Sing Tambagi Mahud, Irang Kan Bamapam the Ahenba Security Tazin Biolina, Kanglupanigi Maraka Tokliba Irang Sing and Sigi Paliba Sarkarna, Atuba Matamda, Waroshin Pubiro Haike. Hauji akwai Imphal area sida sibai na pumu muraga laidagi saru akwai huji kalliba sosampuda kalliba irang sida manpugi sibai miyam thumjan biyu aduga dalai thabida ngarang ngokta su mai thariba jaga sida su sibai thumjan biyu akwai gi Imphal area da ji kasu ima ye mayam se masa masu ji noina themjan banina masa mayam se saurambadagi noina tetharaga laigre adun laiba saru sida akwai mima mayam sina haijar bui se kapung pida laiba jaga kapung pirom da su sibai thara makai gi mai gi sibai thonjam biu miran sa mayam na laiba tara di akwai gi mai gi chang amatta sambi de haba se miyam sina akwai na ngarang han sasaru bada kem salu ba mayam da kappaga le hoba mayam du ubada imam mayam gi thamoi si kai daga lai aduna ngasi gi thagro ase imam na si haga swada sumlo sanjar Singzamai parking da su lamda madong gimiyam na wakat mifam chathake wakat mifam adada saruk yarambi Singzamai samas kanba lupki treasurer haubam ongbi babita na fongdorakpada haukiba me ahum da thokiba kanglup ani gi marakta thokiba thokhaning da ba thodok asigi matangda Manipur Sarkar amadi Bharat lengak na waroshinama pubirau NRC matam chana update tawbiu lamdam asidagi popi thariba sing marufang na muthatlu suda lairiba khutlai paiba sing masa gi designated camp ta halan ko khutlai paiba sing na micham prajada ot neiba si thingbiu Manipur miyam santi fanghanbiu haiki dana kanglupani gi barak aurei be irang ista awana taraba ni prajamya set government amadi central government atuba matam da waroshin na ko ko pamteba kena maruina state government amadi central government na yohonding ba wanu kai no harga kana ani budalde NRC update ta ko update ta ko matam sana de popi plantation me maru na mutan ka ni ye ko kan su de lai ba ki lalu lu se mai magi station kem ta halan diba ni ni kulai pai masuna prajamya ba wo nei diba mayam se hindi ba pamde ba tu sati dei ba pamde Koko migi mitiang makada kainaw thongthak maira pai bilupna sinduna kainaw kaithal da wakat mifam chathakre wakat mifam da mitop na iramdam gi mapu sa bayaroi kuki MLA tara disqualify taw Manipur gi ngamkhai kai bayaroi micham da nongmai kapsen ba kuki militant chairak piu long live Manipur kuki militant singda su tawna ba lepo Manipur government nating fudoku haina thaba kholau kaya iba che sing su seasonaki amadi kholau sing lauki Nambol Kaithel ima sing amadi Nambol nupi loop sing na sinduna ko komigi meeting makada Nambol Kaithel da Manipur thugai na bahonariba MLA tara disqualify taw Manipur gi apunba saktam kaihanba amadi tonganba administration amata chanaba yaroi haina laingak ta taksil laduna ngasi wakat mifam chatakre Stop using su kuki militants to divide Manipur stop victimization of the Meiteis, Su Kudakta Handou, no homeland for refugees and migrants. We want peace, Haiba Kolau Sing Thaba Playcard Kaya Pai Bagalunina, Kolau Kaya Sulau Ke. Wakat Mifa Maduga Mari Lenana, Kongjang Loy Amana Fongdo Kibada. Laingak na kuki lal hoba sing na tauriba makai yeng duna leiba yaning de. Kuki lal hoba sing na nong may afa ba pairaga maitay gi khul kaya gi yung may na tum na thakiba. Maitay kaya hat liba kudak ta lep halo. Ngam draga na mama oibi sing da khutlai piu makoy lamdam sikan gi haike. Kuki na maitay da landarak pa amadi yung kaya may thadok piba. Akoy hauji lanjeng na dana Maitai mayam amari likem da hang dana masing thingam dana lairi adui mathakta akhoi su da lairi ba kuki lalo ba singna militant sing sina akha paga loina na khulai apa apa ba pairaga akhoi gi samjara ba yamna samna hingli ba maitai singbu makhoina hatok pi ba amadi yum mai thadok ta nomai kya kapsin dana aki akhang nangali masigi damakta akhoi maitai de khulai laijade maramaduna akhoi gi sarkar da
ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯐ ꯑꯐꯕ ꯑꯩꯈꯣꯏ ꯃꯈꯣꯏꯗꯒꯤ ꯈꯨꯠꯂꯥꯏ ꯍꯦꯟꯅ ꯐꯕ ꯔꯣꯀꯦꯠ ꯔꯦꯟꯖꯔꯒꯨꯝꯕ ꯑꯗꯨꯒ ꯕꯣꯝꯒꯨꯝꯕ ꯑꯩꯈꯣꯏ ꯄꯥꯏꯕ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯍꯟꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯃꯩꯇꯩ ꯍꯥꯏꯕꯒꯤ ꯏ ꯃꯔꯤ ꯑꯁꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯐꯥꯎꯕꯗꯤ ꯆꯦꯜꯂꯤꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯠꯂꯥꯏ ꯑꯐꯕ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯇꯧꯕ ꯄꯥꯝꯃꯦ ꯁꯔꯀꯥꯔꯅ ꯃꯁꯤ ꯏꯁꯨ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯑꯩꯈꯣꯏꯒ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯍꯨꯝꯐꯨꯒꯤ ꯃꯅꯨꯡꯗ ꯆꯤꯡꯒꯤ MLA 10ꯅ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏ ꯍꯧꯖꯤꯛ 10 ꯑꯁꯤ ꯃꯔꯝ ꯆꯥꯗꯕ ꯗꯤꯃꯥꯟꯗ ꯃꯣꯏ ꯍꯧꯖꯤꯛ ꯅꯥꯟꯊꯣꯛꯇꯨꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯍꯟꯒꯗꯕꯅꯤ Kokomigi mityang makada kainaw thongkha maira paibi imasing sinduna kuki militant singna khutta afaba khutlai paiduna maitai micham kayabu miyot minei chathariba maitegi khul kaya tumna mai thaduna tangoi oihenkhiba amade makha tana maitai singda landariba micham kaya gi punsi kangkhong chaihaliba lanjenariba se leingakna khudaktagi lephallo miyamgi hanagi punsida hanjilhanbio haina leingakta takseluduna kainaw thongkha imoinu kaithel dangase wakat mifam chathakre Wakat mifam dada Manipur gi ngamkhai kai bayaroi kuki lalhauba sengda su sangdok bayaroi Manipur kallu maitai kallu kuki gi MLA 10 disqualify tau haiba kholau kaya sulauki Wakat mifam dada sarok yakibi amana phongdokhibada ingna tapna nungsi chana na leijaram balamda masibu suda leiriba kuki lalhauba sengna maitai micham kaya hatpa yum mai thaduna tanba lanthum luttaudana lauba miraiba ki kuki singna homeland talakpada India laingak na yengduna leiba Manipur laingak na tumina leishin ba yaning de Manipur gi mapanda khundari ba maitai singna mafamda homeland talubada yarakadra laingak na kuki lalauba sing lantheng na ba ngamdraga de mama oibi singda khulai pibiu lantheng na jage haike Tarani chumna le ba bhawa asum isu si loisan mangam da sarkar si karino haba ai khoi gi ngam khai mache na mat phaw kai ba yaroi NRC chana halu loina na ai khoi gi ngam khai de singna rak labadi ai khoi tumina lai thok loi ai khoi da torok pa thaba khudi ma ki pa khum ai khoi chu matik chana nga si di pigani matam puna mak ta ai khoi tumina ingtha duna le rakhibani sahi li sang chen ingtha duna le rakhibani adu bu nga sigin thori ba thodok ase maitai khakta gi nate Manipur da tariba homin narak laba jati khudi ma ki ne haiba Kanglup khudi makine haise le mauri ba kanglup singa suwa kan thabiu punna lan thengmina ba darkar oi haibase ainam yangi mafam da thamjani Handaki irang ase matau karamna thokibano haibadu thigatuna mara leiba sing charak piyo haina United Women Rights Defenders ki convener M Binana Fongdokre Wafam ase Manipur Press Club ta pangthokiba paumi singa unabada Fongdokibani Paumi Singa Unabadu da Christian Network for Positive Women, Domestic Violence Survivor Forum, Conflict Widow Forum, Kwairamban Kaithel Lambi Matai da Potpam Pambi Loop Amade, different type so survivors, family ki mihut sing susarokya ke. Binana makata na fongdo kibada hauzik faubada miyoy kaya amagi punsi pikam na kre, yum kaya ut on kre, mahi masing tambagi kudong chaba so fangre, piba masi yaurak labani, Manipur laingak amadi Bharat laingak na mayum makay lay jataba singi atuba matamda sembi sabiduna, matik chaba force piduna tangdo laytana layhalu, masing yam laba ahing da fauba, honjil lakkiba security mayamdo kaday da laykrabage haiba white paper amaputok tu nakhangalu, Lamdamasegi intelligence kadai da laikrabage loinana pochai gi mamal tang ni yolibasi yengsin biyo haike Mena akoi Manipur praja se khaitam nusiba watra nakal ani thona yengra habase akhina ubo phangjai masi tawbiganu Manipur chana leba Manipur che santi phangan biu aduduga akoi gi chana leba Manipur se mache thugaina ba sinbiganu habase namcheta singchep thari base kananu habase India government amadi state Manipur state government na asing athuba matanda khangtu biu aduduga maral leba singse matik chaba dandi biu ba maitai oigera kuki oigera maral leba bi singse matik chaba dandi biu lana khanba lana toba saliba lambi jingja aran badu di lana chacha kisanu aduga chumna toba mi jingwa numaina santi phangna lehan bi bo oyu aduga parja gi awaba sidi akoi India government amadi hauji lenga Manipur sarkar na yam atuba matamda loisan biraga ngasai gi relief da mayum makai mai thagraba dagi yamna natai chada ba angang apik mayam mai makai laitriba
ꯂꯤꯂꯤꯞ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯔꯒ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯁꯟꯕꯤꯗꯣꯏꯅꯣ ꯀꯅꯥꯅ ꯁꯥꯕꯤꯗꯣꯏꯅꯣ ꯃꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩꯁꯤꯡꯁꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯖꯦꯅꯦꯔꯦꯁꯟ ꯑꯣꯏꯒꯗꯧꯔꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯐꯪꯗꯅ ꯉꯁꯤ ꯀꯞꯅ ꯂꯦꯜꯂꯤꯕ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯄꯤꯛꯄꯁꯤꯡꯅ ꯃꯥꯒꯤ ꯊꯥꯒꯤ ꯄꯦꯔꯠ ꯂꯥꯛꯑꯀꯥꯟꯗ ꯐꯤꯔꯣꯜ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕꯒꯤ ꯑꯋꯥꯕ ꯁꯤꯒꯨꯝꯕꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯅꯕꯤꯕꯁꯦ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯄꯦꯟꯗꯕ ꯑꯃ ꯑꯣꯏꯖꯩꯌꯦꯕ ꯍꯧꯈꯤꯕ ꯃꯦ 3 ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟड ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯏक्वेस्ट्रियन एसोसिएशन अमदी मणिपुर पोनी सोसाइटी अहुमना पुंदना टिडिम लाइन द लेरिबा मपुंगोइबा रिलीफ कैंप सिंगदंग असे मोनपाक यावना नोंगमदा चंगदबा याद्रबा पोटलम सिंग मतेंग पांगबगी थबक चथखरे मतेंग पांगखिबदुगा मरी लेना मणिपुर हॉर्स राइडिंग एंड पोलो एसोसिएशन के प्रेसिडेंट हवाईबम दिलीप ना फोंगदोखिबदा लमदम असिदा ओइरिबा इरांग असिदा अवाबा तारबा सिंगदा अखोई अमत्तनी अमना वारबा मतमदा अमना मतेंग पांगफम थोकी हाइबगी वाखलोंदा असिगुमा मतेंग पांगबगी थबक असे पाइखटपने मसिदा तिदिम लाइन द लेरिबा मोइरांग थांगा कुंबी नंबोल यावना लाइन असिदा लेरिबा मपुंगोइबा रिलीफ कैंप सिंगदा हाइरिबा मतेंग पांगबगी थबक असे चथगनी हाइखि अखोइगी कुंबीदा लेरिबा थांगादा लेरिबा अदुदगी नंबोल केंद्र मोइरांग अखोइगी मसिदा लेरिबा कैंप मरुओइबा कैंप सिंगदेदा अखोइना पोट सिंगसे थाजगनी अदुगा अखोइना एम्फसिस तौजरिबना हाइरिबा कैंप खरा हेना मी यामबा अदुगा मयुम मकई थादोकपिखरबा खरा हेना वाबा अखोइगी अकी कीबदगी लाकपसु हम यावी अदुंको अखोइना खिरंग सर्वे हाना तौजरगा थादोकचरिबसिना मतेंग पांगजगे हाइदना अखोइगी मयुम मकई पुरापुरी लेतदना चफम लाखफम लेतबा अदुगा होजिकी लोकल ऑर्गेनाइजेशन सिंगनसु होनबीरेगा सस्टेन तौबसिदा अवाट अपा नुक्तिगी सुम अखोइगी कंजम्पशन मयाम अमा तौरकपनिना मदुदा अखोइ सप्लीमेंट खरा तौजगेना होनजबा अदुगुंबा ट्रिपनी अखोइगी सी अम्ब्रेला ऑर्गेनाइजेशन मणिपुर हॉर्स राइडिंग पोलो एसोसिएशन का एसोसिएट तौरिसी अखोइगी मणिपुर इक्वेस्ट्रियन एसोसिएशन हाइबा मसु लै अदुगा मणिपुर पोनी सोसाइटी हाइना अहुम से अखोइगी मेंबर याम कॉमन ओय आयाम से सगोन नुंसीबा कांगुगी अखोइगी ग्रुप नि अदुना माय सगोन गा मरी लेनबा तोंगान तोंगानबा अखोइगी एक्टिविटी अदगी सानबगी मोंग अदि सगोन की प्रिजर्वेशन असि पुंजबनी अदना एफर्ट से हॉर्स राइडिंग पोलो एसोसिएशन दगी नते एसोसिएशन अहुम सिगी अपुनबगी अखोइगी खोंगचतनी लुहोंबगी बार्टोन नंबदा मसागी लेफम लाना हपचिले हाइबगी मतंगदा कैना ओइगदौरिबगी अपोकपा ngasi खंगाबोकी जिला परिषद मेंबर प्रधान अहुम VEDSCO खंगाबोक खंगाबोक डेवलपमेंट एंड स्टूडेंट्स यूनियन खंगाबोक UYC खंगाबोक अमदे खंगाबोकी क्लब ऑर्गेनाइजेशन सिंगी म्यूट सिंगा लोइनना वखल तामिनखरे खंगाबोक मैस्नाम लेकाइदा पांगथोकपा मियामगी मिफम अमदा सरुक याखिबा KDASU गी प्रेसिडेंट TH किरण मेगदेना फोंगदोरकपदा खंगाबोक सोरक वांगमदा लैबा मोइरांगथेम नबा किशोर सिंह अतोपा ममिंग ब्रूसलीना माकी मचानुपी लुहोंबगी बार्टोंदा खंगना खंगना थौबाल अथोकपम खुनौ ममांग लेकाइ हाइना हाइरकपसी यामना लाइबक थीबनी खंगाबोकी मफमदा सुक्लै लेतबा लम ममिंग अमा हपचिलकपदा खुनसिगी मिपुम खुदिंगमक खोइरांग खोइसावना हनके असिगुंबा थौदोक असे अमुक हन्ना थोक्तनबा मियामगा वाखल तामिनरे ऑफिशियल ओइना यानरबा खंगाबोकी मफमबु अतोपा ममिंग ओइना हपलकलबदे खंगाबोक मियामगा लोइनना चप चाना थेंगनगनी हाइकी ꯃꯍꯥꯛꯅ ꯈꯥꯡꯕꯣꯛ ꯋꯥꯡꯃ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯃꯛꯇ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯤ ꯊꯧꯕꯥꯜ ꯑꯇꯣꯞꯄ ꯈꯨꯅꯧ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯅ ꯂꯥꯟꯅ ꯃꯃꯤꯡ ꯊꯣꯟꯖꯤꯜꯂꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯈꯪꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯐꯝ ꯈꯥꯡꯕꯣꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯊꯣꯟꯖꯤꯜꯂꯛꯄꯁꯤ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯥꯡꯕꯣꯛ ꯃꯤꯌꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯁꯥꯅꯗꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯊꯝꯖꯅꯤꯡꯂꯤꯕꯁꯤ ꯈꯥꯡꯕꯣꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯈꯥꯡꯕꯣꯛ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯇꯣꯞꯄ ꯈꯨꯅꯧꯒꯨꯝꯕ ꯂꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯈꯥꯡꯕꯣꯛ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯇꯣꯞꯄ ꯃꯃꯤꯡꯗ ꯂꯥꯟꯅ ꯄꯨꯊꯣꯛꯄꯤꯔꯛꯀꯅꯨ ꯑꯗꯨꯒ ꯈꯥꯡꯕꯣꯛ ꯈꯨꯅꯧ ꯍꯥꯏꯅ ꯈꯥꯡꯕꯣꯛꯀꯤ ꯃꯐꯝꯗꯗꯤ ꯂꯩ ꯑꯗꯨꯅ ꯈꯥꯡꯕꯣꯛ ꯈꯨꯅꯧꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯑꯇꯣꯞꯄ ꯈꯨꯅꯧ ꯀꯧꯕ ꯑꯇꯣꯞꯄ ꯃꯃꯤꯡ ꯊꯣꯟꯖꯤꯟꯕꯤꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ
Khambuk Jila Parishad, Esma Khambuk, Diki Pradhan, Karasu Khambuk, Amasung Khambuk Club Organization Kurimakuna, Haibu, Asida Kayento, Makata Rakariba, Atopum Puno, Naka, Atopum Puno, Mamaka, Haiba, Maming Asi, Khambuk Sarwanga, Iriada, Khambuk, Iriada, Sidina Kanaraki, Khambuk Yam Puna, Amato Nagari, I report officially, Yejo, Dishi, Khambuk, Manipuri, High Court, Kurimanga, officially, later we talk about the Taka. Kainagi apopa moirang them na baki source sing na hai mahaki machanapi luhongbagi barton nambada mahaki leifambo khangabok sorok wangma haikadabada thobal athokpam khunong mamang laikai haina haikibado khantha hodabagi degi haikibani asigumba miyamgi thamoi sokadaba thodogase matungda mukhana tawjararoi soikibasegi damakta mahakpu miyam na ngakpiyo haiki Mesti hanya menjadi perjalanan dari luxury, madadi ayah kisah nabi binita merah kita, bukti batunda khabu suruh mahai ke bukti menguta, kebal atau penuh memangkai, haina ayahna, itu hajar udah, wakil kan ba menguta badaki, ijakre madu kita mak, lebak niam dah lale haiduna, luxury, matunda amuhna. Taurabadi, aigi itakta nauningba action lobada ai isana ya bukujare. Taubul apunba Tengbanglob, Bishnupur apunba Tengbanglob, Amadi, Suba Hospital and Assisted Reproductive Center, Lamphel, Kombirai Kaitel, Punak Kutsam na Nasinduna, Bishnupur apunba Tengbanglob na Tralai Riba, Relief Camp, Singdalaiba, Inmat Sing, Layeng Nabagi Health Camp Ama, Tokchom, Ibotombi Institute of Teacher Education and Training, Dangase Pang Thokray. Health Camp Aduda, Gynae Specialist Dr. Wahengbam Indivorna, Luchingduna, Pediatrician Dr. Sunanda Wahengbam Yauna, Dermatologist, Dentist, Surgery, Ortho Medicine ke Dr. Nipan Yauna Layeng Bagi Thabakatu Pang Thokke. Relief Camp Sing the Lady by Inmat Sing Bu Lem na Layeng Baga Lunana, ECG, Ultrasound Yauna Mathaw Taba Test Singso, Lem na Pang Thok Baga Lunana, Mathaw Taba Hidak Singso, Lem na PK. Health Camp Aduga Mari Lainana Dr. Indivorna Fongdokibada, Kanglop ke Irang na Maramoiduna Lanje Laptuna Manipur ke Tongan Mamapam Sing the Hangliba Relief Camp Sing the Leptana Chatharakpagi Saruk Ama Oina, Bishnupurda Ahan Bangasi Pang Topani. Kanglop ke Irang na Maramoiduna Lanje Narakliba Myoy Singbo Ana Ayek Yaurakpada, Awaba Kaya Mayok Nari, Maramasina, Lana si Leplasi, Hanagi Santi Laine Hingminapa Punsida Hanjina Bahonarasi Haiki. Dental doctor mana Aisha Gynae Aisha user है pediatrician dental doctor medicine doctor heart की ECG machine के क्या दूसरा machine पूरा का तो लोगों ने कुछ मप से कितने थाना सारा का कोई चीज़ आवाना तार बसी की crisis हुई मतलब मुझे institutions दा कोई bill केम दा यूनिफॉर्म से लास्ट कोई मतीन फंक्शन में इधर लास्ट बनी तो dental ना इधर में जाके थांग है जनी की की कंडीशन जी खतरा बनी ना क्योंकि हम बच्चे ने कोई ऊपर ना बच्ची थादों पिरगा शांति रूम दर्शन छन पिरगा कोई अमगा अमगा जाना ना इसी नाव रूमा खाना की फिर उन लोग खाना ना बा जलन ना बा खाना खाना मिलसी Suda Laiba Kuki Lalhoba Signature Tharakli Bathong Boyaning the Bofong Doctor Nangase, Kwakaite Laisham Laikai de Laiba, Iraima Seva Association, the community hold the Miam Yoba Wakat me from Mama Firm Cray. Wakat me Pharmacy, Iraima Seva Association Amade, Apunba Maira Pai Biamade Kwakaite Laisham Laikai Nakutsam Naraga Sinbane. Wakat me from Madada Sarukiakibi, Iraima Maira Pai Bi, Lubki, Secretary Loitong Bam Subitana Haikibada, Maitai Haiba Jati Esi, Ingna Chikna Lejaba Jatini, Masida Kuki Jatina Changse Laklaga, Irang Torokpasi Yaning De, Mahak Namaka Taraduna, Kuki Emile Tara Manipur Integrity Kai Heloi Haina Sakiba Wasak Kau Toktuna, Makoigi Oiba Separate Administration Matalak Pasi Yaning De. Koko Miyamasung CSO Singna Changse Lapakong Jang Singda Kwakaitel, Laishram Laikai Amade, Iraima Seva Association and Apun Bamaira Pai Bisu Sarukyagani. Wakat me from Madada, don't keep silent, 50 MLAs, control cookies su, haiba play card kayasu season a K. Ki Tarana, Akoigi, Manipur, Sarkar Sidesida, MLA Ojarani, Akoi, Manipur integrity, Kahelo, Haina Lairapado, Makoi Tarana, Akoi Tonganba, Akoi Saktam Mama Chemjarage, Haidana Chukairakpa, Koigi Manipur integrity, the Signarak Pase, Akoi Kuding Magna Yapam Tokte, Loinana, Makoi.
सेमनिंग सेमजेसनो मखोई मिजोराम सेमगेरा चुरचांदपुरदा अखोइगी नत्तबदा सेमगेरा चुरचांदपुर लैरिबा लंखै से अखोइगी लंखै असेंगबनी अदुना महिरोनगी इपा इपुचिंगना थमंबा लंखै से काइबा यारोय हाइना थमजबगा लोइनाना मखोइना सेमनिंग सेमबचु तौनिंग तौरबचु तौनिंग मफमदा तौरुजो अखोइगी सक्तमदि काइबा यारोय अदुना हुजिक अखोइ खुदिंगमंगना चप मानना लेमिनादुना अरानबा प्रचार कया संदोक्तना मपानगी टीवी का चैनल कयादा मखोइना अरानबा कया हाइरिबा सिंगसे लेबाकना तसेंगना अचुंबा फिबम अदु खंगहंदुना सेंदोकपियु ngasi फावबदा MLA तरा अमना मखोइ मिसेन ओइदना लोटख्रसु मणिपुर थुगाइनबा होनख्रसु MLA यांखै लेहौरिबदो करी तौबा लेबिरिबगे मखोइ खरा अमानिदी हाइफेट अखोइ टीवी की थोंगदा तारकपा थेंगनारकपा थोलकपा अमानिदी उजरे मखोइ मयामदो दोलगी खेनबा थमदना मखोइ मयामदो हुजिक सुगुंबा इहौ असिदा मागी मागी सरकार फंग कोंदुना चौकी कोंदुना लेबगी महुत्ता थोकपिरागा नखोइगी दमक्ता खोइ मणिपुर कनगनी हाइदना मिहुत ओइदना थोकिबनी अदुना अखोइ हुजिक नखोइगा लोइनाना अखोइगी सक्तमजे कंदबा यारोय तुंग पाउगी मरक्तना अटेंबा ब्रेक अमगा मुक्लोमिनसे The legendary brand Vespa was born in 1946. The Vespa has a unique design with a V-shaped grille to complement its sleek cast. The Piaggio emblem at the front gives you the pride of ownership, innovative appearance. The design was inspired by the wasp, hence the name Vespa. Adom gari macha darkar oibibra? Supnagi minute kuntragi manungda document ichang changdana Vespa amadi Aprilia gi apamba model sing supna dagi lupa lising tara khaktang puthok piduna loan oina lawba yabagi khudong chaba pizare. Akupa marol kidamak contact tobirau 9089895330 amadi 9615823252 Tulasi Motors Private Limited Thangmaiban amadi Sangai Pro Kudong Chaba si Mangan Bigano ngasi mag-contact tobirau terms and condition apply. The pinnacles of success. Get enrolled to one of the finest schools in Northeast India, UNACO School, Excellence in Education. Break ki matungda mayam butaram nokchari makata ba pausing mo pizari. Kuki MLA tarana laurak liba khongfam ase yaning de haiduna ngase kwakaithe lamdong laikai da wakat mi fam khrei. Wakat mi fam ado kwakaithe lamdong laikai maira pai bi amadi kwakaithe haino khongnem bi thokjom laikai. Maira Paibiga Kutsam Naraga Sinbani. Wakat mi famada Saruk Yakibi Oinam Indirana Fongdorakpada, Kuki MLA Tarana Laurak Liba Kongfamasi Yaning de Amade, Makoyi Laibak Machata, the Bawakal Lading A, Manipurasi Igna Chicken Labangamloy, Mahana Makata Nahai, Iranga Maram the Manipur government now Wahai Amata Haidana Labasi, Kwakatel Lamdong Laikai Amade Kwakatel Haino Kongnembi, Maira Paibina Yaning de. Wakat mi famada Manipur NRC Chatna Halo, Manipur dagi su logthokadabani haiba play card kaya sizinabata natana slogan kaya su lauki. Minister amati India ki Prime Minister na ngasi phawba Manipur ki damakta India manungda Manipur se lei trabagum na aton masagum na aton bigi masagum na hundoga thambi base ai khoi thamoi sona nuai jade ngasi Manipur se mai horoba wauta Manipur dagi ka khiba ai khoi ki External Affairs Minister ori by MP adagi MP atai MP ahum kaidawduna laibiri bage ai khoi ki Manipur ki Minister se kaidawduna laibiri bage na pam labdam khambi mai hore mai khabi mai kalaro Howzikti na khoi na kalaro haragana Manipur da lairiba Baitai Praza Puna Matai Maitai, Koi Pursibu Kazana, Manipur Gang Kai, Pai Busina, Nakton Tambira Kai, Sibunapanganaba, I Koi Pumna Kulai Pinabiro, Nakoi Loina to Milero, I Koi Manupia, Koina, Nasigi, Manipur Gang Kai, Sangapanganaba, I Koi Kazarage, Haibagi.
Kokomina sinduna ngasi Paurabi yaifana harol kanglo Paurabi da wakat mifam amafam krei. Ngasi gi mifam maduda chaurakna miyoi chahum lomna saruk yaki haire. Ngasi gi mifam maduda wahengbam second Kokomi ki wagang loina haikibada. Chingda tamda ichilinau singna wariba sida aikoina saruk yaba amade. Khangbi fam thok e. Aikoi pumna makna suspension of operation sangdokta na bahodaminasi. Laingak na su sangdok pigano lalhobagi namada drugs karbar tauduna. Kunaya sibo manghan bada Kokomina kaidong nungda yabangam loi. Yariba makai aikoi nungsi chana na hingminasi Manipur gi saktam kaiba yaroi haiba wafam. Irom inaw secretary Paurabi lamjing nupi marup na thamke. Loinana kuki lalholup singna chatna riba su extend tauba yaroi. Makoi bu laksil lu haiba wafam sing thamke. Ngasigi mifam adugi loisalapada tongan ba slogan sing lau ki hairi. Kolau sing adudi no political rights to illegal immigrants, no separate administration in Manipur, sugi kuki militants sing designated camp telehelo, save indigenous people from immigrants, down with narco-terrorism, immediate NRC need of the hour na chingmani hairi. Universal Friendship Organization Sajal Academy ki members sing na sinduna hojek male masida thorak liba tangdu leita draba phiba masida nungsi chanaba ing tapalamda mama oinaba thauni thoram ama ngasi pangthokre thoram ado kwa kaital hainau khongnem bida leiba lining thong nong saba kini sanglenda pangthokhibani thoram ado da General Secretary Y Mairaba Secretary Home Eloyumba amade UFO ki member chamanga henwana saruk yake Fraternity of Lions Club International District 322 Dina Lions Club of Kakching Greater na punduna haukiba May ahumgi irang na maram hoiduna hauze Kakching Higher Secondary School the Committee for Peace and Social Harmony Kakching na sinduna chalairiba relief camp ta lupali singni fugi mateng pangkre ngasigi mateng pangbaki thoramda District Governor Lion Dr. W. Kopi Mohan Singh District Vice Governor to Lion T.H. Keso Singh Region Chairperson Lion M. Lokendro Singh John Chairperson Lion N. Munal Meitei Amadi Lions Club of Kakching Greater Gi President N. Premananda Susarukyake. Iramdam e-pau Facebook page na hojik internet service yakhidabadagi mobile recharge kafam khangdana iramdam asida awaba ama oirakliba sibu kharadang oirabasu awaba koknaba iramdam e-pau na mobile recharge kapaki thabak makhatana leptana chathari adumakpo hojik internet service pumba thingkibana iramdam e-pau gi oinasu khudong chadaba khara mayoknaduna leire mobile recharge kapirakte haina warauba kaya leirabasu waraubitanaba iramdam e-pau Facebook page ki maikeidagi khangalakli Atuba matamda page asida tharakibang mobile number sing asida soidana mobile recharge tawkigani haiki. ELITETV News Channel asiki oina miyamna email gi khuthangda e-pau thabirakpa matamda email address info@elitv.in da thabirakna bakhanganjari. Masidasna tana ELITETV da e-pau phone bagi oina phone number 9402890982 da e-pau phabirakna bakhanganjari. Miyamna so ELITETV gi YouTube channel, Facebook page, Instagram amadi Twitter da so follow tawbinaba khanganjari. Loiselakpada maroiba pausing mupizari. Manipur gi apun bagi saktam kai bayaroi haiduna miyoi lising kayana thawbal da santi gi rally chatkre. Council na lauba class 12 के exam hangchit में कुनगनी थोइदा हाइदोक लगनी लांजेनरी बमाइरोय लिसिंग मरी हेनबगी टेक्स्ट बुक अमदी यूनिफॉर्म फंगहन बतनतना लेम नमिंग चलनगनी हाइना एजुकेशन मिनिस्टर बसंत कुमार न फोंगदोक्रे मोरेदगी लांजेनरखिबा आइडियल गर्ल्स कॉलेज रिलीफ कैंप ता अंगांग उनखिबदो ngasi इपान gi थौरम पांगथोक्रे Anisuba Jun Tara Nipana Matok na Babaton Tobigano Haina Wakat Mi from the Sarukyaribi Imaidel Sing of Fongo Craig. Amadi Imphal is Amadi West of Pung Taragi curfew Kom Tok Craig.
ngasi gi oina ELITETV na sandok chapa Manipuri pau matang se loisinjare mideng tabiri ba singbo mukana khurumjare